ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯕ꯭ꯂꯣꯒꯅꯤ ꯉꯁꯤꯒꯤꯁꯤꯁꯨ ꯕ꯭ꯂꯣꯒ ꯃꯆꯥ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯩꯁꯦ ꯉꯁꯥꯏꯁꯦ ꯁꯨꯝ ꯐꯃꯨꯡꯗ ꯇꯨꯝꯃ ꯌꯦꯡꯉꯀꯥꯟꯗ ꯑꯦꯐꯕꯤꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯦꯡꯅꯩꯑꯕꯀꯣ ꯁꯤꯗ ꯊꯣꯛꯍꯟꯖꯔꯝꯒꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔꯨꯕꯗ ꯑꯩ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕꯗꯣ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯉꯁꯤ ꯃꯍꯥꯎ ꯇꯪꯉꯨꯁꯦ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯂꯧ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯆꯥꯔꯨꯔꯁꯦ ꯃꯍꯥꯎ ꯇꯪꯉꯨꯔꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯇꯦꯁꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯗꯨ ꯆꯥꯕꯒꯤ ꯆꯠꯄꯒꯤ ꯕ꯭ꯂꯣഗ് ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯦꯟꯅ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯁꯥꯡꯕꯁꯦ ꯕꯣꯔꯤꯡ ꯑꯣꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤ ꯏꯃꯥꯟꯅꯕ ꯂꯋꯥꯏ ꯃꯆꯥ ꯑꯃ ꯂꯧ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯐꯖꯔꯦ ꯁꯤ ꯂꯝꯕꯤꯁꯤꯗ ꯃꯥ ꯂꯧꯕ ꯆꯠꯂꯤꯅꯣ ꯅꯨꯡꯁꯤꯕꯩ ꯈꯨꯗꯝꯁꯤꯣ ꯏꯃꯥꯟꯅꯕ ꯂꯧꯕ ꯆꯠꯂꯤ ꯌꯧꯗꯣꯔꯦ ꯍꯣꯏ ꯂꯝꯕꯤꯁꯦ ꯁꯤꯗꯩꯗꯤ ꯐꯔꯦ ꯌꯧꯗꯣꯔꯦ ꯑꯩ ꯈꯣꯟꯖꯦꯜ ꯐꯖꯅ ꯇꯥꯔꯝꯗꯕꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩ ꯀꯩꯅꯣꯁꯨ ꯕꯣꯌꯥꯁꯨ ꯂꯩꯇꯦꯕ ꯑꯩꯗꯤ ꯂꯥꯏꯔꯕ ꯕ꯭ꯂꯣꯛꯅꯦꯕ ꯑꯗꯣ ꯊꯣꯡꯉꯥꯟ ꯌꯧꯔꯦ ꯊꯧꯖꯤꯜꯂꯒꯦ ꯏꯃꯥꯟꯅꯕ ꯂꯧꯁꯜꯂ ꯎꯠꯂꯛꯑꯒꯦ ꯌꯥꯎꯔꯦ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯦ ꯌꯥꯔꯦ ꯍꯥꯏꯗꯧꯁꯦ ꯅꯨꯄꯤ ꯁꯤꯡꯒ ꯌꯥꯎꯅꯔꯒꯗꯤ ꯑꯝꯇ ꯀꯣꯏꯕꯤꯌꯣ ꯏꯃꯥꯟꯅꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯃꯅꯤꯍꯥꯔꯅꯦ ꯃꯅꯤꯍꯥꯔ ꯇꯥꯃꯣ ꯃꯅꯤꯍꯥꯔ ꯂꯝꯕꯤ ꯎꯒꯗꯧꯔꯒꯦ ꯇꯥꯃꯣ ꯃꯅꯤꯍꯥꯔ ꯃꯥ ꯆꯧꯒꯦꯅ ꯁꯨꯝ ꯀꯣ ꯆꯥꯅꯤꯡꯕꯒ ꯃꯄꯥꯟ ꯊꯣꯛꯄꯗꯨꯗ ꯆꯠꯂꯝꯃꯤ ꯑꯩ ꯉꯥꯡꯁꯤꯗ ꯇꯥꯕ ꯇꯥꯗꯕꯗꯤ ꯈꯪꯗꯦ पाइखꯠꯁꯦ भाई तमथोक पाइखꯠꯁꯦ भाई चलोगे तो आई के लोगे तो वाने फजारे व्यू सिटी फजारे कइनो फजारे व्यू सिटी ꯂꯥꯡ ꯂꯝꯕꯤꯁꯤꯗꯤ ꯐꯖꯔꯦ ꯂꯝꯕꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯁꯤ ꯂꯝꯕꯤ ꯊꯤ ꯐꯖꯕꯅꯦ ꯃꯁꯥ ꯅꯥꯟꯕꯅꯦꯕ ꯌꯥꯝ ꯐꯩ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯗ꯭ꯔꯣ ꯑꯗꯨꯝ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯦꯕ ꯐꯖꯩꯌꯦꯕ ꯐꯖꯩꯌꯦ ꯂꯝꯕꯤ ꯁꯤꯠ ꯅꯥꯜꯂꯦ ꯌꯧꯁꯜꯂꯛꯑꯦ ꯅꯥꯎꯔꯦꯝꯊꯣꯡ ꯌꯧꯁꯜꯂꯛꯑꯦ ꯆꯪꯉꯣꯏꯌꯦ ꯂꯩꯔꯛꯇꯣ ꯑꯩ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ ꯊꯤꯗꯣꯏꯅꯤ ꯍꯥꯏꯖꯜꯂꯦ ꯁꯤ ꯂꯩꯔꯛ ꯍꯥꯏ ꯁꯤ ꯆꯪꯉꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯅꯤ ꯂꯩꯔꯛ ꯍꯣꯇꯦꯜ ꯃꯃꯤꯡꯗ ꯂꯩꯔꯛ ꯀꯧꯕꯅꯦ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯦꯡꯅꯩ ꯌꯧꯔꯦ ꯍꯣꯏ ꯂꯩꯔꯛ ꯌꯧꯔꯦ ꯆꯥꯔꯣꯏ ꯌꯧꯔꯦ ꯑꯣꯔꯗꯔ ꯇꯧꯔꯁꯤ ꯌꯧꯔꯦ ꯈꯦꯆ꯭ꯔꯤꯅꯤ ꯑꯗꯨꯒ ꯄꯣꯡ ꯆꯔ ꯑꯃ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯉꯥꯏꯕꯗ ꯋꯥꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯌꯧꯔꯦ ꯃꯣꯏꯁꯦ ꯌꯥꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏ ꯌꯥꯝ ꯐꯖꯩ ꯍꯥꯎꯗꯧꯁꯨ ꯃꯥꯜꯂꯦ ꯃꯍꯥꯎ ꯇꯪꯉꯛꯑꯒꯦ ꯁꯦ ꯀꯣꯟꯅꯔꯁꯤ ꯅꯣꯏ ꯕꯥꯏꯅꯤꯁꯦ ꯀꯣꯟꯅꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯁꯤ ꯌꯥꯝ ꯆꯥꯎꯅꯦ ꯍꯥꯎꯕ ꯌꯦꯡꯉꯣꯅꯦ ꯁꯤ ꯑꯃꯃꯝ ꯆꯥꯅꯧꯁꯤ ꯍꯥꯎꯕ ꯌꯦꯡꯉꯣ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯕ꯭ꯔꯥ
ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯌꯥꯝ ꯑꯣꯏ ꯌꯥꯝ ꯐꯖꯩ ꯃꯐꯝꯗꯨꯁꯨ ꯐꯖꯩ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ Nice. ꯅꯤꯀꯣ nó hồi cho xì hỏi mình xin luôn thì có sẽ chúng ta hưởng anh ai ta đang người tới con việc của chị xin luôn nào bên này chụp này hào cái hào chỉ hào cái ăn hào làm sao với zalo cũng hào của này trai được không nha nào em thông đợi đây muốn chân này thì quả ra lạc rồi hào cái hào mình xin đưa trai đầu đây trai với tàu cái hào của này rồi xin qua lòng trả lại qua lòng trả lại tiền là bán bên ngoài thế明星有本身好。好没有？是不是？뭐네 서보자 봐 거의 다리เลยphải nó hào đi dai dai hào hào bro bạn kita aja hào bro đúng ya bro bạn 시기 레렉세 시다 DC 레렉터 나오는 DC 레렉 장안이가 도가 시다 메가 옵셋 하기 ꯑꯗꯨꯝ 시다 오포지트 ꯑꯗꯨꯝ ꯂꯩ 오포지트 ꯍꯥꯏꯁꯤ ꯈꯤꯇꯪ ꯊꯧꯒꯠꯂ ꯑꯗꯨꯝ ꯂꯩ ꯐꯖꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯊꯧꯔꯛꯑꯦ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯉꯥꯡꯉꯛꯀꯦ ꯃꯥꯂꯣꯝ ꯅꯥꯏꯟꯗ ꯃꯌꯥꯝ ꯀꯣꯐꯤ ꯑꯝꯇꯪ ꯊꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯣꯐꯤ ꯊꯛꯐꯝꯗ ꯈꯥꯝꯃꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯑꯩ ꯉꯥꯏꯁꯦ ꯁꯦꯡꯅ ꯇꯥꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯅꯨꯡꯁꯤꯠ ꯃꯔꯝ ꯑꯣꯏꯕꯅ ꯀꯣ ꯑꯩ ꯉꯥꯏꯁꯦ ꯁꯦꯡꯅ ꯇꯥꯔꯝꯗꯧ ꯃꯥꯟꯗꯦꯕꯀꯣ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯐꯖꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯀꯣꯐꯤ ꯃꯆꯥ ꯑꯃ ꯐꯖꯅ ꯂꯥꯎ ꯊꯛꯆꯜꯂꯒꯦ 이칼리에봐 아도가 비디오 로실라게 mayam matang saja video jalo senjarage mayam mengaji tadi like to sembiramo aduga subscribe to juga already subscribe to sembiramo love you all bye guys matang video dan mungkin